Kuki IDP ama sengdong hankre ngarang Honorable MLA Y Kemsan ki Sare Khongrele Kim ki khongsat tawa ngangluba Kuki IDP ama Kuki singna sengdong hankre turel khonung da query singna lengoi sam sinbana Imphal turel ising sijinaba yadre PHCD gi ising singkhatpa pam sing anaibe ising singbada ayamba toina yadre hari electric fangdre leiriba khunsing fanghanbina batak selakle Tamenglong district ki Tamai subdivision ki manung sana leiba khun manga ngasi phawba electric fangdre leiriba se marilenaba department singna ahenba miyeng sangdura lokhatpham thokpa thabak sing lokhat piu haina ADC Tamenglong gi hana gi chairman Humale bongna phongdurakle Maana thadropa serol amana hai subdivision asigi manung da leiba all lemta new lemta nalong part 1 nalong 2 amade mahuinong khun ase phawba electric fangdana leiri saukhalaba digital india gi khongthang thangjenduna leiringai da khun sing ase da electric fangdana leiba simak yamna laibak thibani haina palladuna 2026 da tamai subdivision gi kuilong gi mafam sing da leiba khun sing electric fanghanaba order pass tawkhe hariba order adugi matungina khun khara electric fangkhraba matung takta pan kheba khunsing asida electric fangdana leiri haiba wafam zero asina phongdorkle Imphal East ki Laikhong gi yum yankhani thoi hongjin han khre haina DC na phongdorkre Imphal East district ki Andro Assembly constituency gi manungda leiba yum yankhani thoi gi IDP sing masa gi mayumda hongjin han khre tumukong amasung itham gi IDP sing su makoi masa gi yum singda athubada hongjin han na bohonari haina Imphal East district ki deputy commissioner Laire Lakpam Nibedita na phongdorkre ngarang sawambungda Manipur fire service ki substation ama sangaba gi thorom na saruk yaba lakheba Imphal East ki district ki deputy commissioner L Nibedita na promising na hangkiba wangi paukumda bahana hai Imphal East district ki tongan mafamda rule kiem sing da leiriba IDP sing masa gi mayumda tangkak ngaina mathang sanghanaba lega na kana honare district asigi oina sahi asigi November thada Andro Assembly constituency gi manungsan na leiba Laikhong da hana leiramba permanent housing scheme gi makhada yum yang khaini thogi Meeoi sing makhoi masa gi mayumda hanjinhanba ngamkhre hari PMAY special scheme gi makhada Imphal East district ta yum chamri ga sumna ani sagatuna IDP sing sanghanaba honare amade hariba yum sing adugi manungda yum marphuga humdoi hana hongjin handuna sanghanaba gi thawrang tawduna leide amade atai sing sung mathang hongjin hanana gi thawrang paikhale haike chenaba contractor officials sing action law haina thamlakre lambidagi ka hena wangkhana thonkhiba kyam kai pal ahanbi thong mapada lambi gi labak thiba thodok leptana thoktuna leiri ngarang su Meeoi ama gari accident laikhidre mawong tadaba thong amadi lambi semada senaba se action lokhanaba demand tawre ngarang Manipur Legislative Assembly da Deputy Secretary oiba Laitonjam Robert Koba khangem pali panthakta ama accident thoktuna laikhidre Asian Highway 2 oiba Indo Myanmar lambi asigi kiamgai pal ahanbi thong asi sabada senaba contractor amadi senaba PWD gi official singi mathakta lengang na akanba miyeng sanggadabani haina Peace and Integrity Committee kiamgai pik amadi all kiamgai nupi saukhat thorang lopna taksilakle ngarang kiamgai par ahanbi manakta pawmisinga unabada pik ki convener chinga kham mega sandra na hai thong asigi elevation ga sanana level samlokpa matamda Asian Highway asigi lambi gi median phawba yobana asat awong singda tattana khudong sadaba thokhale koila thaduna nithina lejaramba lambi asisu thabak asibu pairiba contractor na thong sembagi mingda lambi tangkhai ama kothoktura thambiramle haike masiki sumathakta laisang hidel leibana ningtham thagi matamda numidang pung 6 tagi ayuk pung 8 phawba lechin thaduna leibana sathokka sinda hena khudong sadaba oina lambi gi pamdaba thodok sing lepa leitana thokle haike thong asi lambi dagi ka hena wangna sarakpagi matang mari leinaba kairau Assembly constituency ki MLA da wakalubada mahaki maikaidagi ring road chembada thong ama sagadaba leibana hojik leiriba thong asi sadanaba PWD da haikiba leike haina thamlakiaba wafam convener na phongdokhe thong asina maram oiraga misimina nangliba amade ngarangso Assembly ki Deputy Secretary Siriba segi texak pumba PWD amade contractor na pugadaba haina su phongdokhe oza leiraga mahairoi leitaba school saniga mawdra mari leire hari Education Department sahi asil sathakiba school reorganization exercise ki matungina mahairoi leitaba ozadi leiba school saniga mawdra mari masak khangdokle amade school singasi makhata na chalaidrabasu yabagi phibamda leirabanina oza watpagi issue asi khara makai kokhanba ngamlagani haina Education S ki director NG Bogendra na phongdokre Education S Department amasung
Samgra Siksa Manipur na Sinduna Garang Lampel Part Labor SCERT gi multipurpose hall the pangthokiba sahi asigi higher secondary examination da position lawrakiba amadi sada 70 gi mathakta mark phangduna mai palakiba lenga ki school singi mahiroi singda mana mathum sing yen thoke thoramadu da thoiba mithum oina saruk yakiba director na hai 2019 da lenga ki school gi reorganization gi exercise ama tawkraba suning thina sana hanbadi ngamdre lenga ki school sing ojagi award par lei hariba se reorganization gi exercise si tawduna punsinba yaba school sing punsilaba muthatpa yaba sing muthalaba amade upgrade tawba yaba sing tawrabadi oja lising manga hena song thorakani hena director na phongdokhe higher secondary school sing da home science amade economic subject ki oja khar ka wat pa lai hena palladuna state sigi higher secondary school humraga taruki principal ga directorate ki team ama semduna oja singbu transfer thadana school amagi oja amana oja ki awat pa laiba arapa maphamgi school da sayol amada humari rak thadana mahiroi sing takpi tambidi amade masi yamna kana ba ma oide hari school sing reorganization tawraba matungdadi ojagi awat pa lairaroi khalli haba wafamsu mahakna thamke panba yabadi ISSLC amadi ISSE da mark wangna phangba government school gi mahiroi sing da government na 2018 dagi incentive award ase piba hawkibane adubo ISSLC exam gi oina 2024 dagi grading system hawkibana maram oiduna ISSLC exam gi oina mana ase piba lepkhrabani hari Lokta Tatsinbada Meeoi Taruk Sire Hari Maharashtra ki Nasik district ta car ama aruba lok amada Tatsinbada ki Meeoi Taruk Sikre haina police ki official amana phongdokre Nasik ki superintendent of police Bal Saheb Patil na phongdokpa matungina thodok adu ngarang numidang waram district sige Kalwan taluka ki manungsan na laiba Saptar Singh Gharghata thokibane mahana hai ki Toyota Innova adu fit chatruk luba lok amada Tatsinbada da Meeoi Taruk Sikibaga loinana atopa amana soki Jammu and Kashmir the terrorist ki lot pham thugaigre Jammu and Kashmir gi Doda district the security force the terrorist ki lot pham ama thugai ki bagaloina SLR ama phang lehana official singna gana phongdokre official singdugi matungina akang nama paw ama phangbadagi ngarang local police ki special operation group amasung central reserve police force na Doda district ta Thatri area da laiba Balara forest jathaba apunba operation ama ki manungda terrorist ki lot pham du thugai ki bani hari makoina hai ki lot pham du dagi self loading rifle ama masigi magazine ani amasung maru kun phangke adubo operation adu ki manungda mi phami pundi yauki dehana makoina phongdokle Laumi sing na lenga ki kanaba phanghana soil health card semnaba thaurang tawre haina Peter Salamna phongdokre lamdam asida chathok marang kaina pothok tamba khwaidagi maroiba khongthang di department gi maikidagi transparent leina thamoi sengna thabak tawbane lakadoriba chai khara asida laumi sing na lenga tagi kanaba phangge hairabadi soil health card compulsory oihanaba khanaba laire haina Manipur lenga ki agriculture director Peter Salamna phongdokre wafam ase Ngarang Irabot Foundation Manipur na sinduna JN Dance Academy da pangthokhiba tarelak suba laumi singi poinu mifamda akhanaba lengbirakpo singi warol da phongdokhibane mana makhata na phongdokhibada Manipur chinja konada badagi napsagi seng mapaldagi pusilakle Manipur sanaba su watpa duga environment ki problem su thengnaba araiba thabak nate sanaba su marangka na puthokta yade environment su kandaba yade thengnariba issue asi yamna discipline leina niyam chumna laumi sing amasung department ka punna khusabna duna satmina basange department sahi asigi oina beneficiary khanba harjenba mahimarong yenbagi thabak Sada sama transfer laina pangtho e beneficiary khanbada department ki site tagi khud amata yaude khallaba beneficiary sing DC ki office ta committee semlaga khalakpane legapna department asigi oina hapleba budget khara asida matam chana miyamda khanghanduna marumarang hawai tharak musuri hangam maru sing yentho e hawai tharak musuri di khara limited oide hangam maru gidi awat pasing pi na department na sem saduna lai haina phongdokhe thauramadu ka mari lena mai paklaba Manipur ki tongan ba district sing dagi khangat laba laumi tara ta sel gi mana lising manga citation piduna ikai kumna bo otke loinana Irabot Foundation Manipur ki president Khuljamayom Gopel Luwangna thoram duga madilena phongdokhibada lengak na soil health card compulsory ohena ba khana ba leire haidabasi lengak ke oiba official order ama athubada thukpina ba thabak paikhat piyo haina phongdokhe ngarangi thoram adu da Dr. R.K. Khogendrajit Director Veterinary and Animal Husbandry Dr. Torangbom Brajakumar Director of Environment and Climate Change su akhanaba lingbirakpasing oina saruk yakhe haire ex MLA na Supreme Court ta wakatkre
Nauria pakhang lakpa ACG MLA Sagol Sam KB Debi Mayok Thaba election petition amaga modilenana Manipur High Court attakiba rights singnaraduna hanagi MLA Swabam Subhasandrana Supreme Court wakakre Nauria pakhang lakpa AC da NPP gi mirem oikiba ex MLA Swabam Subhasandrana petitioner oiduna Manipur High Court attakiba election petition aduna BJP gi MLA KB Debi na taranathu Shubha Manipur Legislative Assembly Mikhalda mahaki nomination file tawbada asoiba amasung aranba kaya yawbuga loinana mahaki mingda leiba lan thungi marik sumba wafam pikide maramaduna mahaki nomination file adu disqualified tawpham thui hairi mahaki petition adubu Manipur High Court ki Justice Ahantem Bimol gi court ta sahi asigi November 5 da hearing satharba matung election petition asi merit leite haiduna dismiss tawbuga loinana masiga mari lenaba pending miscellaneous application pumba dispose tawke election petition asiga mari lenana Manipur High Court na takiba rai adugi mayakta soibam subas Sandrana Supreme Court petition ama thake election petition aduga mari lenana Manipur High Court atakiba right adu petitioner na tawkiba plea document natraga binding authorities singi ratio amasung evidence po misappreciate tawba amasung record po misread tawba amadi law amadi mamangdagi right bu lana handuna pi kiba right ni haina mahakno singnare petition adu ngarang Supreme Court hearing satakiba loinana respondent sing the notice issue tawkhre hari